Torbung mamang leikay da maitay-singna masagi mayumda changlubada kuki-singna thangna yange tawrakle. Manipur da tangdu leitaba hanjilakle. Torbung akoybada khundaramba maitay-singna masa-masagi yumkay soghogdaba singgi oinade hanjinbada kiningay oidre. Miyoy kaya marum hanjinaba hore haina laingak laukthokrabaso. Ngarang torbungda leiba masagi yumda changluba maitay khara kuki-singna thangna yange tawrakle haire. Torbung Gram Panchayat ki Ward number 4 da leiriba Torbung mamang leikay da masagi yumda changba yanaba napi songjilamba sing yengba changlubada kuki-sing adu hanadagi mafam aduda leiramduna makoibu halage matagum thang pairaga tanarakhibane matau karamna kuki-sing aduna maitaygi yumlakta leiramlibano Central Force na ayaba pirabra haina Torbung JP gi khunjasing na hangnarakle thogdok asi ngarang ayuk pung 12 rom tarakpa duaida thokibane Torbung Gram Panchayat ki Ward number 4 Torbung mamang leikay dagi haujikna lanje na duna moirangge Oksongbung Upper Primary School da hangliba relief camp da leiriba Oinam Syam Sundar amadi mahaki loina be Oinam Arpana amasong yumthangnaba Khundrakwam Suresh makhoi ahumna mafam aduda duty tariba Kumaon Regiment ki personnel singdagi ayaba lauraga makhoigi mayumda changkhibani haire ningsingba yabade Torbung gi kha thangba sarukta Kuki Khul Singh S Squad Line nongchup thangba sarukta Jalen Fai leiribane aduga nauna khul macha macha kaya ama kanagi ayaba yauraga saraglibano haiba khangdana leiri haire ngarangi thogdok asi Syam Sundar amasung Arpanana makoigi yumda changduna yenglengai matamda makoiga thangnana leiba KS Sureshna mahaki mayumda changnaba changsinba matamda kuki gi miyoy ama fit kunlom lapnana thangnana leiriba sandamnabagi yumda leiramba thengnakhibane maduda kuki macha aduna masadagi Thangsang ama satuna Suresh tamna changsilangnaba thorang tawrakhe maduda Sureshna makuta khulai amata yaudabana mahaka lakminakhiba Syam Sundar amasung Arpana tanaba kauduna kuki leire haiduna laubadage kuki macha adu handuna senkhibane tungda Kumaon Regiment amasung police ta pau piraba matungda kuki adu fangnaba thiba phangdana senkhre haire thogdok adu da hakthengna thengnakhiba Khundrakpam Sureshna hai mahaki yum changnaba lakpagi lambida mahaki yum yogdringaida kanagumba miyoy ama leibagi sawum phangbadage chingnaba amaga loina na mahakna ngayak paktharaga lotuna leikhe tanja aduda kuki nupa ama bag ama mananganda puraga chatkhiba ukhe matam aduda mahakna kuki nupa aduda ngaikho haiduna laurubada kuki nupa aduna thang asangba ama puthoklaklaga attack chathanaba thorang tawrakbadagi mahakna mahaka lakminariba miyoy sing adubu tanaba kanna laubadage kuki nupa aduna attack tawba ngamdana leikhe tanja aduda mahaka lakminaba miyoy sing yoksilakpadage Kuki nupa adu chenkhibane matau karamna kilometer 5 rom lapnana leiba kuki khuldage Torbung mamang leikay da leiramlibano haibasine yumda changba yaungminakhiba Oinam Arpanana hai Manipur da fongliba pau kayada Torbung area da miyoy 4,500 changnare haibadage ngarang yum asi sengdoknaba changlubane maduda inaw nupa Sureshna mahaki yum lomda changbada mahaka thangnana leiriba sandamnabage yumda kuki gi miyoy adu leiramba thengnakhibane inaw nupa asina laurakpadage Chensin baga loinana Kumaon Regiment ta pau pibadagi chenkhibane masida laingak asina irang nemthare haiduna panglauda laudabasu kangbai gi main road fauba changba yadre mafam asida matau karamna Torbung da changlaga leigani haibasene maram aduna miyamna I pau da changba yare haiduna pauthokpiba asi tawbigano loinana aikhoigi leiriba yum asigi hek maningdana Rajesh Kumar kauba miyoy amage yumda meter khara chalaga BSF lei mamangda khara chalaga lukhoigi yumda Kumaon Regiment leiribane masida matau karamna kuki singna mafam asida changduna leiribano haibasi yamna chingnai masidi tasengna maitayna changbada yadaba kuki singna free changhallabra haibasine changbada yauruba Oinam Syam Kumar na phongdorokpagi matunginna laingangna Torbung area da santi leire mi changba yare haibaduda changlubane masida kilometer 4-5 rom lapnana leiriba kuki na matau karamna mafam asida leiramlibano haibasine Tidim Road ki maning thangbadasu chamaga 132 suba CRPF aduga oi thangba nakaldana Kumaon Regiment leina kuki masasing changduna leiramlibane maitay singna masa-masagi yumda changjagi haibada ayaba yaurabra ayaba laura u haiduna thingba kaya thambaga loinana yamna wana tangna changba ngaktane adubu kuki na di freely changduna leiramba sene aikhoi mafam asigi miyoy ama oina yummai chakhiba oiro chaghauda oiro mafam asida changduna punna leiminaba sene masida laingangna ayaba amade matik saba security lokhatpiduna isa-isagi yumda changduna khundanaba sinbiyo aduna tawriba phibam asida changduna leibada tasengna kiba amade kuki singna kari tawrakani amade attack amuk tawrakadra haibagi chingnaba phawe aduna lanjena duna leiriba miyoy sing ase magi mafam singda
ꯂꯩꯍꯟꯅꯕ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ꯫